Akasvani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Rajya Sabha da ngasi Manipur budget 2025-26 the Manipur Goods and Services Tax Amendment Bill 2025 amasong the Manipur Appropriation Number 2 Bill 2025 pass taukhre. Manipur da census amasong delimitation pangthoktringay da ain kaina sangsilakpa mitop sing hana khandoknaba Rajya Sabha gi MP Ningthau Leisem basana zawbana Kendra Sarkar da taksinkhre. Bharat ki ningtam numit ki mangoina na Rajya sigi tongan-tongan ba mafamsingda har ghar tiranga campaign leptana pangthoknari. Pradhan Mantri Narendra Modi na ngasi New Delhi da nauna saba MP singi Type 7 multi-story flat sama marifumari sangakhre. Amasung Lau Singu Mantri Sibra Singh Chauhan na ngasi lupa koti 3,000 henba crop insurance ki senthang leba sigi longmi la kuntra henba da yanthokre. Rajya Sabha da ngasi Manipur budget 2025-26 the Manipur Goods and Services Tax Amendment Bill 2025 amasong the Manipur Appropriation Number 2 Bill 2025 sabagi sarang na bamarakta pass taukhre. Bill singasi Kendra gi Selthum Mantri Nirmala Sitaraman Sabha da puthokhi. Ngasi Sabha da bill ahum asigi matangda khananai nabagi paukhum piraduna Selthum Mantri Nirmala Sitaraman na hai Manipur gi budget asi mapung phaba budget ama oibani yamna maru oi. Manipur gi GST amasung budget asi yamna maru oirabasu asigumba maru oiba isusing matangdadi birodhi gi maikaidagi mateng pangningde. Asigumba maru oiba isusing gi mahutta atopa isusing puthoktuna birodhina rajniti gi khudongchaba launaba hotnai. Pradhan Mantri Narendra Modi gi lamjing makhada Manipur asi saukhatpa thinthadanaba ahenba milyang thamli haina mahakna phongdokhi. We've been hearing so many sympathetic and Manipur's version of things from the opposition and from the ruling benches. But when the actual budget and appropriation is being taken up, when the GST revenue raising act is being taken up, we find the opposition not just protesting on something else, but voting against Manipur's appropriation bill. Voting against it. I'm sorry to say this, and in that I'm saying I rise to move that the bill be returned. Manipur budget ki matangda khananai nabada saruk yaraduna Rajya Sabha gi MP Maharaj Leisem basana zawbana hai Manipur gi oina Kendra Sarkar na budget lupa koti 50,000 habliba asina Rajya sida Selthum gi phibam hena fagarhanaba amasong thajaba hengerhanaba pandam phanglagani haibagi thajaba lai mangna hai relief and rehabilitation gi oina lupa koti 1,000 sumna humphumanga security amasong infrastructure senggo saganaba lupa koti 2,000 aduga tongan ba saukha thorang sing paikhatnaba lupa koti 13,900 budget ta habliba sina awa ana tariba miyamgi yaifanaba oiragani mangna makhata na hai Kendra amasong Rajya Sarkar ani nakan honabadagi Manipur da santi raksa gi phibam phagalakli khananai na badu da saruk yakiba YSRCP gi MP Gola Baburauna Manipur da santi amadi tangdu leitaba phibam puraknaba kanba thabak paikhatliba Kendra Sarkar gi khongthang asibu thagatpa phongdokhi adumakpu BJD gi MP Mujibullah Khan adi Manipur Santi Puraknaba Sarkar na thabak ningthina paikhatte haina maral sikhi tungda Rajya Sabha da Bihar yauna tongan ba Rajya khara da Election Commission na voter list semdok semjin tawbagi matangda sarang na bathokpadagi Sabha gi mifam hayang phawba yaithokhi amaromda Kendra gi Selthum Mantri Nirmala Sitaraman ngasi Lok Sabha da the Taxation Laws Amendment Bill 2025 amasong the Income Tax Number 2 Bill 2025 puthokhi Manipur da census amasung delimitation pangthokdringai gi mamangda 1963 da yumpham oiraga Rajya sida leiriba ain kaina sangsilakpa mapanleba ki mitop sing hana khandoktuna mareibakta halhankhinaba Rajya Sabha gi MP Ningthau Leisem basana zawbana Kendra Sarkar da taksinkhre hiramasi gi matangda Rajya Sabha da special mention oina pukhatladuna MP Leisem basana zawbana hai Kendra gi Griha Mantraloy na sahi asigi me 18 da Rajya singda cherol ama tharaktuna Bharat ta ain kaina sanglaktuna leiriba Bangladesh amasung Myanmar masa sing tha amagi manungda khandoktuna maribakta halhanaba wafam khanghankhi adumakpu hiramsi matangda sabsaba thabak lokhatpadi udri ain kaina leisiliba mitop sing hana khandoktana census operation amasung delimitation tawba haibasina khunaida leitadaba phibam ama thohalakpada natana yelhomi singi sangvidhana piriba hak adu matpibani haina lawi mangna hai saukhat tharangi thabak sing paikhatpada amadi planning tawbada delimitation amasung census tawba haibasi yamna maru oi Manipur gi oina di 2,001 amasung 2013 da pangthokhiba census data adu hojik phawba
tongan maiketi gi wakat lakpana sayet na duna leiri MP Leisemba Sana Zaubana hai. It will be very unfortunate for the indigenous people of Manipur if the census operation is carried out before detection, identification and deportation of illegal Myanmaris and Bangladeshis who have already settled in different parts of Manipur. Ministry of Home Affairs already asked states and the union territories to detect, identify and deport illegal Myanmaris and Bangladeshis within 1 month with effect from 19 May 2025, but no concrete steps are seen taken up from state government till date. Considering all these facts and figures, I urge upon the union government to detect, identify and deport the illegal foreign nationals fast based on 1961 as cut year before conducting census and delimitation process. Tabiriba pawse akasbani Imphal dagini. Thasigi tara mangada pangthokadoriba Bharat ki ningtam numit Swadhinta Divas ki mangoinana Rajya sigi tongan ba mafamsingda har ghar tiranga campaign leptana pangthoknari. Thoubal jila da jila sigi deputy commissioner Hana Kamaina masi tiranga rally ama Thoubal district mini secretariat complex tagi lamthakhi. Khongsat aduda jila asigi sarkari karmasari sing officer sing saruk yakhi campaign asigi saruk ama oina Wangu Selakhong Upper Primary School, Mary Immaculate Catholic School Kakching, Udlau Junior High School, Tuibong Government High School amasung Rengkai Higher Secondary School singi oja sing amadi mahiroi sing asu tongan batharam sing pangthokhi. Central Forest Division gi makhada leiriba nungmai sing range ki forest staff singda nungmai sing gi matonda jati gi machu hongi phiral pahenki. Kamong Gram Panchayat ki makhada leiba tongan ba self help group members sing asu tiranga rally masatki. United College Sandel, Thambal Mari College Oinam, Malom Mega High School amasung Kasturaba Gandhi Balika Vidyalay, Androgi Mahiroi sing amasung oja sing nasu tiranga rally pangthokhi. Campaign asi ngasi Kendragi Hanagi Mapan Thoram Rajya Mantri Dr. R.K. Ranjan gi Kongba Nandaibam Lekai da leba yumda pangthokhi. Har Ghar Tiranga campaign gi saruk amoina Rajya Sarkar na sinduna hayang Imphal gi Palace Compound da leba Manipur State Film Development Society gi auditorium da Tiranga concerts pangthokani. Thauromadu da Rajyapal Ajay Kumar Bhala saruk yagani. Thauromadu ga mari lenana leibak ningba isai amasung jagoi gi thauram kya utkani. Relief Center for Welfare of Differently Able Persons Manipur ngasi ADI-IP scheme gi makhada divyangjan singda tangai phadana sangba polam sing yanthokre. Imphal West Jilla gi Sagolban Tera Sapam Lerak pangthokiba Thauromadu da Pasoi Kendra gi MLA Sapam Kunjakesor saruk yakhi. Thauromadu da MLA Kunjakesor hai Rajya sida leiriba irang asi Kendra Sarkarna tungkoiba waroisin ama purakani haibagi thajaba lei. Ngalingai matamdagi hauna lamdam asida tongan ba yelho phurup kunthra mangaromna nungsi chanana khunda leita minaduna lakli. Phurup sing asigi masa masagi oba top pa unique identity leijai. Magna hai adubu lamdam asida itihas ki tangka khara da section hogdaba mikupta yelho phurup nataba mapandagi mitop miyan sa khara na khut thingjilapadagi thokhiba thodok khara na maram oiraga Rajya sida ngasigi asigumlaba phibam asi mayoknabani. Rajya sida leiriba differently able singi yaifa thorangi wafam paladuna Sri Kunjakesor hai differently able oire haiduna wakhal hantaningai leite malemgi lebak kya da masak nairaba differently able oreba miyo kya leiri makoina pungning wakhal hanthaba leitana ninghanadana honaba duna maram oiraga ikai khumnaningai oreba phida sing phangwang wangki. MLA na mahaki maikaidagi differently able oreba singi pangba yaba tekbang sing pangani haibagi thajaba su pikhi. Thauromadu da differently able oreba sing amasung senior citizen yauna punna miyoi chahum lomda AIDS amasung appliance singe khusinakhi. Imphal West Jilla gi Tagil da leiba Oriental College ki Internal Quality Assurance Cell na sinduna Mental Health Awareness cum Counseling Program amangasi college asigi conference hall pangthokre. Thauromasi State Health Society, State Telimana samasung yawolga khusamnaduna sinbani. Thauromadu da Imphal Jilla gi District Mental Health Program gi Nodal Officer Dr. M.A. Sabirna Mental Health ki matangda wangang duna Thauromadu saruk yariba mahiroi sing amasung oja sing da khanghanki. Thauromadu gi saruk amoina Mental Health ki matangda counseling support session amasu pangthokhi. Thoubal Jilla da leiba tongan ba civil society organization singi mihut kharaga Assam Rifles ka unaduna saukhat tharang singi matangda wari sanakre. Kakching Jilla gi Umathel da leiba Jawahar Navodaya Vidyaloy da
lamtu sengba amasung uchara thabagi thorom amsu Assam Rifles na sinduna pangthokre hairi amaromda operation sindur mai pangna pangthokhiba amasung lakliba hudrama pansuba ningtam namit palanga mari lenana Assam Rifles ki band display ama hayengdagi hauraga namit humni chupna Imphal gi kanglagi nongchup thangba geta pangthokani hairi thoramasi numit khudingi numidang wairam pung 3 makhaidagi pung 8 phawba pangthokani Raijagi Forest Vibhagna sinduna pangthokadaba state level wildlife photography competition lisingani kunmanga da saruk yaning basingdagi darkhas kauri kumsi sahigi competition asigi hiramna wild mammals of Manipur in their natural habitat haibasini saruk yaning basingna bibhag asigi official website tagi akupa marol khangba yagani hairi India Meteorological Department Imphal Center na hairi Raija sigi jila taruk Tamenglong Senapati Ukhrul Kamjong Tengnopalam sung Chandel gi mafam kharadang siakan banong churaba yai Amaromda Med Department na thokpa cherolam gi matung ina awang nongpo Bharat ki Raija sing Sikkim Assam Arunachal Pradesh amasung nongchu Bengal dang siakan banong chugani Uttarakhand amasung Himachal Pradesh dana lakliba numit 3 ni asida yamna kan banong chugani haina orange alert laukthokre Akashbani Imphal gi paukta biri Pradhanmantri Narendra Modi ngasi New Delhi gi Baba Kharak Singh Markta nauna saba MP Singh Type 7 multi-story flat sama marifumari sanga khre thoromadugi saruk amoina Pradhanmantri na Sindur Pambi gi sara thakhi Pradhanmantri office ki pauna hai ngasi sangari gadariba anoba flat sing asi square feet lising mangarom chawba mafam amda samgatpani masida official ge bathabak thorom sing pangthokpada hena khudong chahalagani Haiba building asi yuar harakpa matamda te kai thoktanaba matamga chunana sabani mafam asida leriba mipum khudingmak aso engam thoktanaba kan bangak selgi thabak sing lokhatkani hairi Lok Sabha sadasya singi leifam konadabagi khudong chadaba mayoknariba adugi yanglaga project asi paikhatpani Lawu Singu Mantri Shivraj Singh Chauhan ngasi lupa koti lising ahum henba crop insurance ki senthang lebasi gi longmi la kuntra henba de yenthokre Lawu Singu Mantraloin hai Senfam sing adu direct benefit transfer DBT gi khuthangda yenthokibani Hauzik sanabagi pau Ngangbam Amukhomba dagi Sama kuntra marichuba Indian Oil Duran Cup ki Imphal Lake Group F ki aroi group match hayeng Indian Navy football team ga Trau FC ga Imphal gi Khumalampak Man Stadium da sanargani match asi nungthin pungmari dagi hogani Hauzik phawbuda group F ki oina Real Kashmir match ahumdagi point 3 phangduna point table gi makokta leri Indian Navy football team na match ani dagi point 3 phangduna ani subada Neroka FC na match ahumdagi point ani phangduna ahum subada aduga Trau FC na match ani dagi point ama phangduna mari sumpham da leri Georgia da pangthokiba Batumi Open International Wushu Tournament da sanagi takaman phanglakhrabi Maibam Lanchen bibu harau tayam okpagi thoroma ngasi Sri Balmukund Dev Music College Imphal da pangthokre Wushu Sanaroi Lanchenbi Hariba Music College asida violin da second year tamliba mahiroini Mr. Ukul Body Building and Model Physics Competition lisingini kumangagi nupagi kanglupta Wungrai Thai Lungharona ahan batare Misa Khafaina ni suba aduga Amung MK na ahum suba takre nupigi model physics competition da laisimi rahingna ahan ba Chingri Khapaina ani suba aduga Phila Yangiana ahum suba takhi Bangkok da pangthokiba under 19 Asian Boxing Championship da Bharat nupi boxer Nisha amasung Muskana sanagi takaman phangle aduga atopa sanaroi mangana lupagi takaman sing phangki Nganthoi Aroibada maroiba pau amuhana Manipur budget lisingni kunmanga kuntaruk The Manipur Goods and Services Tax Amendment Bill lisingni kunmanga amasung Manipur Appropriation Number 2 Bill lisingni kunmanga Rajya Sabha dang si pass tawkhre Manipur da census amasung delimitation pangthok tingai da ain kaina sangsilap pamitop sing hana khandokna ba Rajya Sabha gi MP ningthau lesemba sana jawbana kendra sarkar da taksin khre Bharat ki ningtam numi ki mangoina na Rajya sigi tongan ba mafam singda Har Ghar Tiranga campaign leptana pangthoknari Pradhanmantri Narendra Modi ngasi New Delhi da nauna saba MP singi type 7 multi story flat sama marifumari sanga khre amasung Lawu Singu Mantri Shivraj Singh Chauhan ngasi lupa koti lising ahum henba crop insurance ki senthang leba asigi longmi la kuntra henba de yenthokre pauloi jare